population politics ama koi sanara kanda koi gi mani kano se maitai natraga full mayam sing se muthatpa aduga masigi oiba historically importance oiraba tigi magi akoi oiba culture punamak loina mangan graga pura bharat ki oiba kano ma sembagi lalong du sangsil lae haibe se ure aduna United Nations ki report ta bauda 64,300 ki imi influx laire ga ise report pigram ni ko san amasi is a tip of the iceberg haibe tare ko turiangi isen da yauba maton tungkhalaiba akoi irong da lotna leiba maton gi iceberg ki machin duni hainari ni ko ungi machin do haibidi 64 duna te yam leiki badugi akoi analysis mayam tawduna masigi statistician mayam na akoi puthokre ko anyway ajik aina langning di prime minister si lakpa matamda karigidamakta sahi ani ahum harjal akador pot asida lakka matamda manipur yorok tabada hauji phawbuda naksal laikhai tadribu karigino aduga masi khangandribu karigino aron ba agenda oina taminna sal lamaga adugumlaba khoida karino khangandana leidana adu ko kiwe pot hayo posimdi moi phajna pire akoina pamba pr pire adu makoina pamba osai gi su extension pire sigi mayam si akoina yengu matamda makoi gi weight che somdana leiba hena ko wena tawi maramdi magi geopolitics ta akoi di kasu nati ko maramaduna hari por se akoi khangmina mathok tai aduna still ai pai pusina pombani akoi conscious way maramna koi politician sing akoi gi CSO sing ko dige akoi gi leiba leader sing academician sing aduga intellectual sing half hearted way biranu ko koi gi preparation kra tawu mathok tare kariguma saithing khara ti phangani koi gi si tawdragadi akoi soidna kar awaba saithing soidna akoi matam si dum phangba hawgani ko maramaduna khwaidagi pangdaba khwaidagi hena kakhuigi mikiti natra khwaidagi hena mating leitaba kano akhuigi generation haibido masigi miron oiragani ko maramaduna yari makai ka miyam sing asigi amapung oina lusingmo oiba sing asina amadi loop sing asina ko kara hera conscious oibirakanda am seriously work tawbirakanda hujik leiribi issues mayam piribi impact mayam adigi akhoida piriba sapu mayam sing ase yamna khangminabagi matam were aduna mase amna kano were samna habida highway hangni ga harakanda pot chai gari khara thau thajin tawba particularly maitai daga hek maitai ga kokijo ga sangnari bab kanu sidi yaro yen haiba yamna mathong huktaba ngangam thokto mayam se freely nganghal laga thammi ba ko yamna khoida sahol liba khoidog sahol libani gai tawriba prok sa hal kanda while wera kanda kariguma decision khara lawge gaina yam toina hagi beduni mangsu fluidly system thaman mana hum panba am idea manipur bu thuga raga idea kanglai pakte indharaga tongana idea khoigi laidna zalingam or nagalim gi concept ta tawrakanda manipur demolition theory ama yamna ningthijana sangchil la yabse akoi masiam haisingna thengna basangi ko aduna koi lejeri resource mayam koi historical facts mayam singasi puduna asidi malengi phambak da satpa mioi sing ju thokpirakle and UN gi platform da ko sadagi indigenous forum da and the decolonization committee gi kari mayam laiba mayam singasi gi importance ya kanda sigi lam da lainari mayam singasi na koi we have to be while say prepare ko we have to be prepared now for the things that coming off as unwanted elements ko aduna akoi masi yeng basangi hai wa kunchi tang prime minister gi la ka posi anyway bharati prime minister si la ena khan basu la abasu ko akoi na maram sana kari gum khara akoi gi site gi assurance khara su koi la huba mathau tai duga andu kari gum khara su sense of appreciation kaidana handaki nongna tongna ki batu February 29, 2024 da loisan graba matung da amu gap laibani na madu anobe agreement jo hari ko kasan maramadu na maybe extension in continuity de lako oigera natraga anobo oigera matang adu da akoi hoji podi kano statement khara thopodi ure mo gi consent studio ri bijing na haibu ground do hawudi gi thugai ko aduga
welcome tawbusu manba mapung phadriba manba koida yamna provocation tawbu ko palai ko election ya ha meji ko aduga hariba mayam singa sida akoida achauba kanoma sahonna bagi provocative oiba yamna kanoma yama semkat le haibasima akoi yabatai maramaduna matang duda handaki anobada su yaudi dana manipur gi territory integrity ka helloigan haibado adugu magadu khara focus taraga I primary kana prime minister se lakpa taraga di ko su de su kana sai agreement de yaukriwa territory integrity gi matang do yel chinda hairaga bhau harau budu nataba samna harbada madu parliamentary guarantee na constitution guarantee hoina piro ga na haiba gumba su adum hayo busangi ko article 3 gi matang article 371 ko clause 1 2 gi akoi si gi ko leiri dana singom yam se akoi munna intellectual academicians mayam na khana ra kanda ama toy gi kano da heng yaw gi nataba do ko ama leiri ba sing se akoi kom na yeng se losi hai ba pum jan thong ko okay yam sa tham bikra ko gi prime minister lakta ba gi wafam se ko tongan ba ko gi intellectual sing na so ko gi adum nis adum comments adum piraga salak pani mase laktaragadi karigumba chapchaba khoki manipur gi leriba issue sing sing matang da chapchaba wafam sing phongdo khalamba duga kari steps sing khogi peace prok na bagi damangta khogi hojik nomai kapa lep taraga so fully khoi normally peace ta lai habigi pot se khoi haiba yada bagi pot amaka koi ba dugu masi lak bagi mawoi na khogi khogi national highway sing hang to bagi matang adugu su agreement extend do adugi matang da di koi pot kradi step kradi lokalai but adugu afaba steps in local poi taragadi dumak prajasina so accept to gani dubu tang ta ba issue sigi matang da di wafam sing phongdo alamba sidi pm ki sabama di oigadoi ni ei mathang da lak chaning bisu ja khogi ozana so zik